Central Force ka kuki ki militant sing di moi ga dum chan minar lai bni akhoi na loin khang grab ne sidi khoi moi budi thaja budi sup tham tham de marama sin huji akhoi asigi battalion si lauthok pi nu lauthok ba yaroi hai bisi akhoi ima singi adu khongbal tangkhul digi meira pai bi singi tarap ta gi hai jabni aina lejari ba famasi Imphal East District ki manungchana lairiba Nongshum hari ba famasi dani 2023 gi May 3 gi horokhiba irang aduna maram oraga ton ton ba chingkhok chingya da lairiba myam sing sarangna ba thokpa aduga netana leiba ngamda ba gi thodok kya ama laikre madugi manungchana hari ba Nongshum gi area asida su ton ton ba kuki militant sing terrorist singna hari ba khul sing asida attack chathak pa maram na myam si irang kalingai matam du laikhya tare adubu myang gi demand na maram oraga Pambeina Luchingba Unlf masigi lanmi soluf MPA yauna hari ba mafam asida public demand na maram oraga makhoibu ngakpi senbi na gi dokta lehalake bani da ton ton ba central processing asina ngapi sembi basi makhoja thaja balai taba pando maramna Pambeina Luchingba Unlf apam chale halaga makhoi ngak sen bagi thaba do chathakibani madumakna bu maram oraga hariba militant kuki militant sing aduna landa chathak pamatamda yamna chauba myam bu ngak sen bagi thaba adu chathaduna lakhibani adubu hadak ikhang khogdana Nongshumgi area asida lairiba Unlf Pambeina Luchingba aduga masigi lamni soluf MPA gi lairiba ma ke mahai tare masi se hongdok kinaba yamna akanba instruction ama pirakpana maram oraga ngasi si lalmi sing ngasi mafam masidagi thaduoga chakhinaba tawrakpadagi haitare akhoi bada lairiba myang khak masigi Nongshumgi myang khak natana ton ton ba masiga lona dana lairiba masing yamlaba mioi lising lising khujing oraga hariba mafam sing asida thomjala aga makhoche chatkhiba yaroi makhoi chatkhiba taragadi makhoi kanana ngahau godoribano aduga makhoi chakhaga even central forces singna ngapi sembagani haiba taraga su makhoi thaja ba thamde maramdi ton ton ba manipur da thokhiba irang sing asida central forces laina laina makhoi mitmang makta da madi makhoi ngak chelaga foothills area singda laiba taraga su bonge te chathkiba ko militant singna nomai kaptana micham yam hatkhiba tamthina miol me chathkiba kya du thogdu leikhrbani na madu amu hana ningsing ga tare akiba du yamna chauna lerak maramna hariba Pambeina Luchingba Unlf amadi MPA gi lanmi sing asi chatkidana ba yamna akanba khonjang adu tangchanduna chathari haiba tai hujik su adumak hariba si hujik phawbada yasna ba porpa laiti lenga ki market gi adumak layu haiba wafam su pongdo palaiti adu myang gi market gi hariba singa lanmi sing asi chatkidana ba yamna kanna honari aduga masidaida hena puning chingchiningai oiribadi hoi Meetei khul khaki Meetei myang khak natana kogi Tangkhul gi chininau adi mara pai bi ton ton ba myo chingsu laaga hariba Pambeina Luchingba Unlf amadi MPA gi lami sanlu sing lami kangbu sing asi chatkidana ba yamna kanna nga cheli igi ming cheri ramsan kawi ai ji khongbal tangkhul dagi ni khongbal tangkhul gi mera bai bi gi represent tawraga lakchabani ngasi akhoi gi area sida margin battalion leiribase akhoi gi damakta yamna nungai ba peace haibadu ingthaba haibadu leibani uji phawbada ngai gi damakta order thoe haiba wafam asi taba ganda ko yam nungaite asina kari gumba lothokhiba taragadi akhoi area sida yamna stressful oigadaba aduga akhoi gi thabak suba chatpa nomba khopba su akhoi yamna nungai roidaba wakhanda tension leigadaba stress leigadaba mayam ji khalle hairaga asigi battalion si lothokpi nu lothokba yaroi haibasi akhoi ima singi adu khongbal tangkhul digi meira pai bi singi tarap ta gi haijabani ngamba makhai akhoi gi khongjang changchin khini haibadi asi leibadagi akhoi gi damakta peace leibani asi chatkhiba taragadi akhoi ni hingbada akhoi bu yamna waba haibadi hakchangda kai phangba oidragasu yamna stressful oilaga thabak suba khotpa nomba chatpa ta kanda karimda khoi peace oina chapa yadaba sigumbagi mayam ma tension leigadaba si khallaga khoi si lothokpa subya yaroi karigumba lothokani hairi akhoi ju angam ma kai hotnagani haibisi thamjage madu moisi lothokhaga haitare ko kaigumba central forces kuma thamakta madu thajab leibra madu yaningdrijana kai central force ka akhoi gi singna haiba ganda kuki gi militant sing di moi ga dum chaminara leibni akhoi na loina khangrabne sidi adum khangnaraga leikhramni haidraga su aduni na akhoi moi budi thaja budi sup tham thamde marama sin huji akhoi gi battalion asi lothokpa subya yaroi haibisi hanjin haini masigi area sida masing yanlaba myam asona bitang jum tawje pham singa sida da myam singa se thomjelak pa khanatana makhoina thaduoga chatkhiba yaba habidi phawra chatkhiba lambi singda chu uwa phaijelaga tongan tongan ba area mafam singda masing yamlaba nupi sing myam sing thora aga hujik se thingba gi thabak adu chathari adu hujik phawba gi onadi pungpham asi hujik pung ama makhai tara ba phawbadadi hariba khongjang asi adu mak chathari aduga chat ke tawba si thinglaga thamli hai tare adubu masida khoi mari leina ba singi market gi ton ton ba miyang gi market gi lengak ta makhoi cha han khidana ba adumak lengdra le hanna bugdamak ta
pressure pibagi wafam amasu hujik chathagadori haibadi memorandum na chingba duga tawat wari chanabagi wafam yaragadi chief minister ga aduga mari lena basinga unaraga taksan ba yabadu taksan gani haibu wafam jo phondore aduna makha tawde kai lebagi habdudi yemina che turgi asigumba awang nongpok sida awang sida akoi shanti lakpada makoi gi battalion lebase MPA lebase atuki matik shanti oi haiba wafam je thamjari loina government gi side gi jo akoi na chasariba masida hongandana bagi thabak thoram sing sida akoi gi cooperation pibirakani haibagi thajaba akoi na chauna thamjari loina MPA gi side laibiriba akoi gi chinaw sing dasu masida permanent lainabagi akoi gi order do akoi sarkar ga angtang yana birga mafam sida permanent loina lainabado angtang pibiu hariba wafam sing masi tayo na bataragadi ngasi laibiriba miyam si yangbiu masi mayam sina akan ba khongjang changchalaktana laibak sida tongan ba atopa akoi problem ba create tor pa yai haiba wafam kharje thamjari phobgan ne hariba Pambeina Luchingba ULF MPA gi lalmi sing asi mafam se chakhidana ba masing Yaona Mioi Lising na khujing oraga hariba mafam sida thatuna thami haiba mafam je thamjokolana hiramasi matang da pagdom jariba naurem Tanoranjan Ichel News Network Nongshum Imphal East District